Paushedi Yumpum Uibamar Uibapau update Dojeri. Manipur Police Constable Oramba Drug Kingpin Ama Delhi Police Pagat Cray. Mian Bipun get Toduk Amagamari Lane suspend Totun Labaki Matakta. Mayagaba Chinzak Laron Baki case Amadupa Lak Amagaria Lao took to the police na. Panarabatanaraba Manipur Police Department the Constable Oramba Mu Amagasi Delhi Police Pagat Pangam Cray Haire. As in the Pampa was in Makatan Palibade, Nasi Delhi Police Special Sena Pagat Rabami Adude. Susanpur District ki Muhammad Qasim Ali Sahini Fogani Toy, Suraba Mioini Haire. Magasi Infaldaki Guwahati, Siliguri, Darjeeling Amadi Malda, West Bengal, Uttar Pradesh Amadi New Delhi Nasingba, Lebagasi Tongan Bo, Mafam Singda, Mahikaba, Chinjak Sing Tato Tajin Tawada, Asoba Kutpu Amagimur Weba Mioine. Magi Makada Labor Mio Ani, Sahi Asiki Julai Tada, New Delhi the Malemgi Kaitin the Labor Lupa Korni Furongi Oigadaba. Heroin gram taraga corner fagat crab matunda ali harbamio esilopa lak amage. Reward lak to police na panarabo honadun lakivane. Atoppa pau amadana police na keder amadagi jubi bomb pare. Lona tingrabat la laulo pripak pro ki keder ama ay itiga corner in Fales District Police Commandona. Ngarang tilpung minute kontra mangaram taba matamda koiringkay thong manaktaki fare. Pausin hay farabamio eduki mamik nong tombam abong mitay elias nong damba. Chahi kun apokpa Nanda Kumar Midai Kawe. In fact, this district ki Lamlai Police Station Konba Nongpok Sanjanbam Kulendagine. Parabamioi Amadi Boom Adungasi in Palace District. Police ki SB conference holder Pahmisingi Mamang the Putok Laduna. SBN Herozin High. District Kasiki Manung Chanbama from Sing the Ngahaklate the bomb Tamlamagi Tabakia Satarabadagi District Police Commando Team Singna Akanba Frisking Second Satadunalake. Frisking checking ki makha chatharpa oina garak asi Imphal East District ki commando unit amadi taramanga super sam rifles ka Polaga National Highway 39 ki Mandri Fukri amadi koirangi area da thiba humba ki thabak chatharingai da Nongthombam abung mitei elias nongdamba hairiba miu asi chingnani oiba mong da lakba thengnabadagi Khamlaga wang pohung chathabada lalhawlo pripa proge kederni haiba khangbangambadagi fabane Mara makatana wang pong santabada mahal na lakliba adu security force marwen Indian Army da attack taunanaba. Mandri Pukri amadi koiring kay area da bomb plant taunanaba mapamiyang balakpari ayba. Kang bagambaka luy na ED bomb ani nangpok sanjan bam kulen ki thumbi singi singkong da lulaga thami aydok charakpadagi mahapo puraga chatura mapam adurgi bomb mani amade masak singa tori cover tawke. Nagalamarom da MLA na nongmay utuna ki halambagi thaw kantem tawe mandal. Lakadori betaraga nithoy suba Manipur Legislative Assembly Mikhal Gamari Lainar Langthapal ACda BJP gi mirip oner bathorang tawriba ti chomor sit amade ACSC gi MLA Karam Siam gi workers sing marakta thokiba khana jainabagi tawdok amada MLA masamak laktuna nongmai chatuna miyamda gihan ganghalambi abgi mayuktanga silang thabal kunja bazar da chomor sit po sawatba BJP gi workers in the wakat mi phamtuna khongjang changsan kre Khongjang atu marik lena BJP lang thabal mandal ki president Maifam Joy Kumar Hai ACSC ki MLA Asihana LGP dagi BJP da changda khrabasu party asigi lang thabal mandal da mag BJP da yauri habaki document oibi yaba aiba charol amata phawa pirak palaitre marabadu mag ko BJP lang thabal mandal na masa khangde party masel ki markta lebak thiba thoktoga moina MLA sen birip oigadur ba somborjat ki jum da laktu da nomai satuna miyambo Gehalabagi thaw worker masel gi marakta nungsin handanab amadi BJP bamayang tagadaba tawbigano aige Manipur da amuka most improved state waire Komjal lisik ani kunda Manipur na India ki apapa state singi manungda most improved state ki mana phangraba matungda arirak subu oina chaliba sahi asida su amukka hanna award asi phangba gamle India today group na piba state of the state award ki most improved small state overall gi mana asi apikba state taragi manungda Manipur na Point Quaitaki wang na fangduna an ba poison that lakibane. Manipura upon the point listing any gimarunda listing amagazani contract home to daspik am fangdun state taragi manunda Quaitaki faba state kimana as a pankibane. Mizoram the point listing amagazambi and came up and pangdun adisabama song. Sikim the point listing amagazuk number for the rata dasmik am pangdun home subatake. Goana point satet marfudra dasmik taru fangdun Quaitaki sotaba state toide. Komza listing any taragani fantaki Manipura category taragani twigi manunda. Tarita Pivam Pagalake Economy, Infrastructure, Agriculture, Health, Governance, Entrepreneurship Amasung, Cleanliness Harbour Sector as the Manipur Film Pagalagle.
Chaliba sahi asigi on the state of the state Manipur apipa state sing manung best performing small state governance ki mana fangke harba category asida Manipur kumja lising ani taragani panta ahum suba position kumja lising ani taragama pandani pan suba amadi kumja lising ani kunta su ahum suba position ta ki bane harba category asida mamang sahi ki khwai gi makok tong state wai ki ba Delhi da ani suba musung Pondicherry na ahum suba position ta ge sahi asigi na Manipur da most improved small state agriculture ki mana su fangke harba category asida Manipur kumja lising ani taragani panda kumja taruk suba position kumja lising ani taragama panda mapal suba position kumja lising ani kunda mari suba position da laiki bane category asida Sikkim na ani suba sung Tripura da ahum suba position ta ke JP Nadda na khongjom langi athoba sing da kok non kre lan hoba ki irang nam thaduna ingtapa Manipur wahin gani Nadda Nominini ki khongsip ta Manipur da lakiba BJP ki president JP Nadda na khongjom landa thawai kat khraba athoba sing mafam da kok non kre Laloba ki irang nam thaduna Manipur da ing thatap thaba prokna ba honagani aina BJP ki national president JP Nadda na phangdo kre BJP Tabol district na sinda khongjom war memorial complex ta pangthokiba miam gi mifam da sarku yakiba JP Nadda na hai Mana mafam asida lakpa matam da lamdam asigi athoba sing panik sing halle laiba ka sagining tambang hak na dabagi damak pona preservation of British ki mehukta mai thiragani khanda lan thengna duna British ki mehukta khud hankiba adub ikai khumna bolle hadak da bit khani ki mamang da Assam Rifles ki lami mang hat ki balam da masigi khak sen bagi thabak tawriba Assam Rifles ki commandant amasum haki loinabi loina masabu hat ki ba thawdo gadu laibak thibane adugma thawdo gadu amukhana thogal loi aina Manipur thogal loi loina Manipur da ingta dab thaba prakna bagadamak adugumba thawdok ta channel besing adu agam pathaktan tamthagane Technopol district malaria officer ki matakta langak na exit lokhat piyu UCM Mori town the tanki laisat pak na sandorok lipa asipa thengna de bhavana bada asokba thawtang lokador ba Technopol district malaria officer na magi office ta leitaba haibese lebak thibani marmaduna lenga kasina district malaria officer sing matakta disciplinary action lokhat piyu ani United Committee Manipur UCM na thadorok ba jarol mana phongdorakle bakatarak ba atoppa pau amatana warning ki nongmai amasung tear gas kaukre Solomon Islands the khudaki on international peace ke forcing thazil halkiba political hingsa ki homni chuba ngasi irai no bit prime minister Manasseh Sogavre ki chum adu attack tongna da bahuna rakiba irang awa miyosing tan khaina da police na warning ki nongmai sing amasung tear gas kaukre protester lising kya da parliament language an ki ba amasung parliament ki mapan da leiba building ka mamai thakiba loina da prime minister mafam lakthuk na da demand tawkiba yum sakai chana bitagi irang adu haukibane protesters in a police station ani jauna building kya mai thakre ngasi Solomons ki konu energia gi mai da protesters in tan kaina da police na warning gi nongmai sing kaptring ki mamang da yaptrabada building ama mai thakre imung ama ki miyoi mari halam le Uttar Pradesh ki Prayagraj da sahi taraga daruk surabin bimasa ama amasung sahi tara suraba nupa masa ma jauna imuk ama ki miyoi mari ngarang ayuk makhoi gi jumda halam le schedule kas ama oina imuk adu ki mari mata sengna napi masa adu hatring ki mamang da ari tawkhiram ba yai ana phongdokre biada do awang bathaki jatta yawi haiba thangnaba imuk mana chathabani aina makhoi na maral siri police na gang rape amasung mi hatbagi paranching jauna mi taraga mathoi ki madakta FIR ama lokhatkre hazuk phawda mi ni pan phakre masagi sahi jangkai suraba mi ama magi sahi nifu gamang surabi napi amasung makhoi ki angang sing haksang adu ngarang ayuk makhoi ki jumda sina phangki bane nabi masa adu ki haksang adu jum adu ki ka adu ki manung teleram ke aduga atoppa haksang ahum da punna sumangda leram ki aire rescuer taruk jauna jangkai hena sikre Soviet matamdagi aurak Russia gi khwaidagi sathiba mind da thokpa khudong thipa thawdok singi manung dagi amada mind dagi manung da thokpa kamda leikiba mayam ama mapan da pukhalaknar ba chanakiba pukhalaknar ba chakan kiba rescuer taruk jauna Siberia gi koila khani ama ki manung da gas leak oibage thawdok adu da garang sagol senamita yam taw da biu yangkai gani thoi sikre ana Russia gi paugi agency singna phangdokre PFA madi forest department pangolin masa ama kankre Malem dagi mut khegata roba atang ba lamrak ki sama khal ama oriba Chinese Bengalin kaksing chabi masa amangasi Peoples for Animal Manipur amade Manipur Forest Department kan bangam kre sadu khundrakpum awang lekai dagi kaisam nitrogen kauba sub contractor amala Technopol district ki kotha khonau da thabak chatpada sadam masing fadura purakpa ubada ki lopali sing amaka samanga piduna kalhauduna khundrakpum da purakki namidang da nanthokraba matuk lekai ki miyoi amana thengna badagi Facebook da live thadorapodagi PFA made forest department sa adogi matang da khangba gamlakibani aroibada content sing asigi maroiba pau khara asiba pau damjariba Manipur local news YouTube channel amadi Facebook page asedagi yangbiriba panamak pathaga chari
channel asin adomda kanarabadi subscribe tawbi dribesina subscribe tawbi rumaroi na like and share tawbi su kabi guna pamba po amukhana thagasari